ꯍꯥꯞꯄꯒꯅꯦ ꯑꯣꯠꯈꯥꯏꯔꯒ ꯆꯥꯕ ꯍꯥꯎꯕꯅꯦ ꯃꯥ ꯊꯨꯝꯕꯅ ꯃꯌꯥꯝꯗ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯗꯅꯦ ꯍꯧꯖꯤꯛ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯗ ꯀꯦꯜꯂꯛꯄ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯃꯥꯗꯒ ꯂꯣꯏ ꯊꯥꯗꯅꯅꯦ ꯈꯪꯕ꯭ꯔꯥ ꯁꯤꯒꯨꯝꯕ ꯑꯃꯁꯨ ꯄꯨꯁꯟꯈ꯭ꯔꯦ ꯆꯥꯅꯤꯡꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯍꯦꯛꯆꯅ ꯈꯪꯗꯦ ꯍꯦꯛꯃꯤꯟꯅꯅ ꯈꯪꯗꯦ ꯆꯥꯁꯤꯀꯣ ꯍꯥꯏ ꯃꯌꯥꯝꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯜꯂꯦꯕꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯠꯄꯨ ꯀꯟꯅ ꯁꯤꯜꯂꯕ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧꯁꯦ ꯈꯤꯇꯪ ꯑꯔꯣꯏꯕꯤꯗ ꯇꯥꯕꯤꯅꯦꯕ ꯑꯗꯣ ꯂꯂꯥꯗꯤ ꯍꯜꯂꯛꯄꯒ ꯁꯨꯝ ꯁꯦꯝꯕ ꯃꯌꯥꯝ ꯇꯥꯔꯛꯑꯦꯅꯦ ꯑꯇꯩꯁꯨ ꯑꯩꯈꯣꯏ ꯃꯥꯗꯒ ꯊꯥꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯇꯧꯔꯦꯕ ꯀꯩꯅꯣ ꯇꯧꯔꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯥꯟꯗ ꯍꯩꯅꯧꯁꯦ ꯈꯨꯔꯤꯅꯥꯅꯗꯤ ꯅꯣꯡ ꯆꯨꯏꯌꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯖꯪꯒꯜ ꯑꯣꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯖꯪꯒꯜ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯥꯒ ꯑꯗꯨꯝ ꯈꯨꯟꯕ ꯉꯝꯃꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯟꯇꯤꯅ꯭ꯌꯨ ꯊꯥꯒꯠꯂꯛꯑꯅꯤ ꯍꯥꯏꯕꯗꯣꯀꯣ ꯑꯩꯗꯤ ꯌꯨꯝꯒꯤ ꯚꯤꯗꯤꯑꯣ ꯁꯨꯝꯕ ꯊꯣꯛꯄꯩꯇꯅꯤꯗꯅꯀꯣ ꯑꯩ ꯁꯨꯝꯕ ꯚꯤꯗꯤꯑꯣ ꯌꯥꯝ ꯊꯥꯒꯠꯇꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯈꯔ ꯁꯨꯝ ꯊꯥꯒꯠꯂꯛꯑꯒꯦ ꯍꯧꯖꯤꯛ ꯁꯥꯕꯅꯤꯅ ꯊꯣꯛꯅꯤꯡꯉꯥꯏ ꯃꯔꯝꯁꯨ ꯂꯩꯇꯕꯅꯤꯅ ꯌꯦꯡꯍꯜꯂꯛꯀꯦ ꯇꯥꯔꯤ ꯃꯌꯥꯝ ꯑꯇꯥꯗ ꯑꯃꯨꯛ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯔꯦ ꯑꯗꯣ ꯍꯩꯅꯧ ꯄꯣꯞ ꯇꯥꯕ ꯍꯧꯔꯦ ꯑꯩꯈꯣꯏ ꯃꯥ ꯑꯃꯨꯛ ꯍꯩꯅꯧ ꯈꯨꯟꯕ ꯍꯧꯔꯦ ꯏꯁ ꯍꯩꯅꯧꯁꯦ ꯃꯌꯥꯝ ꯇꯥꯔꯦꯍꯦ ꯃꯟꯗꯔ ꯃꯅꯤꯡꯗꯁꯨ ꯇꯨ ꯁꯤꯒꯁꯨ ꯂꯩꯔꯦ ꯁꯤꯒꯁꯨ ꯂꯩꯔꯦ ꯁꯤꯒ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯗꯣ ꯑꯩ ꯁꯤ ꯎꯔ ꯅꯣꯡꯅꯤꯡꯉꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯇꯧꯕꯗꯣ ꯅꯣꯡ ꯈꯥꯒ ꯃꯤꯅ ꯆꯦꯟꯁꯟ ꯃꯌꯥꯝ ꯄꯨꯈ꯭ꯔꯤꯗꯒ ꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨ ꯅꯣꯡ ꯈꯥꯒ ꯃꯤꯅ ꯆꯦꯟꯁꯤꯟꯕꯗꯣ ꯎꯜꯇꯥ ꯅꯣꯡ ꯈꯥꯒ ꯒꯥꯎꯗ ꯇꯧꯗ꯭ꯔꯅꯦ ꯆꯦꯜꯂꯒ ꯕꯣꯔꯥ ꯄꯨꯔ ꯍꯩꯅꯧ ꯈꯨꯟꯕꯗꯣ ꯑꯗꯨ ꯁꯤꯁꯨ ꯂꯩꯔꯦ ꯁꯤꯁꯨ ꯂꯩꯔꯦ ꯑꯣ ꯃꯥꯏ ꯒꯣꯗ ꯃꯥ ꯃꯌꯥꯝꯅꯤꯅꯦ ꯇꯥꯔꯝꯃꯤꯁꯦ ꯑꯗꯨ ꯑꯗ ꯐ꯭ꯔꯦꯁ ꯑꯣꯏꯕꯅꯤꯁꯦ ꯍꯧꯖꯤꯛ ꯃꯁꯥꯏ ꯃꯥ ꯄꯨꯈ꯭ꯔꯤꯗ ꯇꯩꯁꯨ ꯇꯥꯔꯤꯅꯦ ꯑꯗꯨ ꯃꯌꯥꯝ ꯄꯨꯈ꯭ꯔꯤꯗ ꯙꯨꯝ ꯃꯩ ꯇꯥꯔꯤꯁꯦ ꯎꯕ꯭ꯔꯥ ꯃꯥꯁꯦ ꯄꯨꯔꯛꯎ ꯅꯪ ꯕꯥꯜꯇꯤꯟꯗꯣ ꯃꯌꯥꯝꯁꯤꯅꯤ ꯑꯩ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯍꯧꯔꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯁꯦ ꯍꯧꯔꯕꯅꯤ ꯀꯥꯞꯄ ꯀꯅꯥꯏ ꯕꯦꯝꯕꯦꯝ ꯅꯣ ꯍꯥꯏꯁꯦ ꯃꯣꯏ ꯃꯆꯟ ꯍꯥꯏꯔꯣ ꯃꯆꯟ ꯀꯧꯗꯅ ꯕꯦꯝꯕꯦꯝ ꯀꯧꯕ꯭ꯔꯣ ꯃꯌꯥꯝꯁꯦ ꯍꯩꯅꯧ ꯈꯖꯤꯛ ꯈꯔꯥꯡ ꯅꯠꯇꯦ ꯅꯨꯡꯉꯥꯏꯇ꯭ꯔꯁꯦ ꯍꯧꯖꯤꯛ ꯅꯥꯄꯤ ꯈꯔ ꯐꯔꯦ ꯑꯗꯨꯅ ꯈꯔ ꯈꯨꯟꯕ ꯉꯝꯃꯦ ꯅꯠꯇ꯭ꯔꯃ ꯍꯥꯟꯅ ꯈꯨꯟꯕꯗꯅ ꯃꯌꯥꯝ ꯈꯖꯤꯛ ꯈꯔꯥꯡ ꯅꯠꯇꯦ ꯀꯣꯏ ꯃꯥ ꯁꯨꯝꯗ ꯈꯤꯇꯪ ꯈꯨꯜꯂꯦ ꯁꯤ ꯃꯈꯥ ꯃꯤ ꯍꯤꯄꯣꯡꯒꯅꯤ ꯅꯍꯥꯟ ꯂꯩꯄꯤꯎꯗꯅ ꯁꯤꯁꯨ ꯇꯥꯔꯦ ꯁꯤ ꯍꯩꯅꯧꯁꯦ ꯌꯥꯝ ꯍꯥꯎꯏ ꯃꯌꯥꯝ ꯃꯥꯁꯦ ꯄꯨꯈ꯭ꯔꯤꯗꯁꯨ ꯇꯥꯔꯦ ꯃꯧ ꯑꯗꯨ ꯑꯥꯗꯁꯨ ꯇꯥꯈ꯭ꯔꯕ ꯙꯨꯝ ꯍꯥꯏꯅ ꯎꯔꯤꯕ ꯇꯥꯔꯤꯁꯤꯡꯁꯦ ꯉꯥꯡ ꯏꯁꯤꯡꯁꯤꯒ ꯅꯥꯅꯤꯡꯗ ꯁꯤꯒꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯒ ꯂꯥꯎ ꯁꯤꯒꯁꯨ ꯄꯩꯅꯕ ꯂꯩꯔꯦ ꯁꯦ ꯑꯗꯨ ꯎꯔꯕ ꯁꯤꯒꯁꯨ ꯃꯌꯥꯝ ꯇꯥꯔꯤꯁꯦ ꯎꯕ꯭ꯔꯥ ꯏꯁꯤꯡ ꯃꯄꯥꯟꯗ ꯑꯩꯁ ꯚꯤꯗꯤꯑꯣ ꯌꯥꯝ ꯀꯥꯞꯇꯣꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯍꯧꯔꯒꯦ ꯍꯩꯅꯧꯗꯒꯤ ꯍꯧꯔꯒꯦ ꯁꯤꯒ ꯗꯨ ꯁꯤꯒ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨ ꯁꯣꯝ ꯁꯤꯒꯁꯨ ꯂꯣꯏ ꯎꯔꯤꯁꯦ ꯎꯕ꯭ꯔꯥ ꯍꯩꯅꯧ ꯄꯨꯝꯅꯃꯛ ꯇꯥꯔꯤ ꯄꯨꯝꯅꯃꯛ ꯎꯔꯤꯕ ꯑꯗꯨ ꯁꯤꯒ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯃꯃꯥꯡꯗ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨ ꯃꯃꯥꯡꯗ ꯑꯗꯩꯗꯨꯝꯒ ꯑꯗꯩꯁꯤ ꯅꯪꯅ ꯅꯤꯡꯗꯝꯒ ꯀꯦꯃꯦꯔꯥꯗ ꯂꯣꯏ ꯎꯏ ꯂꯣꯏꯁꯦ ꯅꯪ ꯂꯩꯊꯣꯔꯛꯑꯣ ꯑꯇꯩ ꯀꯨꯝꯃꯨꯔꯅꯨ ꯇꯤꯝꯕꯥ ꯊꯣꯔꯛꯀꯅꯤ ꯂꯥꯎ ꯌꯥꯝ ꯌꯦꯡꯉꯨꯅꯦ ꯐ꯭ꯔꯦꯁ ꯑꯣꯏꯔ ꯐꯖꯗ꯭ꯔ ꯌꯦꯡꯉꯨ ꯁꯤꯕꯨ ꯌꯦꯡꯉꯨ ꯁꯤꯕꯨ ꯇꯥꯎꯟꯗ ꯂꯩꯕ ꯃꯤꯅ ꯑꯩꯈꯣꯏ ꯇꯔꯨꯛꯀꯤ ꯑꯥꯗ ꯀꯩꯅꯣ ꯁꯤꯜꯆꯔꯗ ꯆꯥꯝ ꯄꯤꯅ ꯂꯩ ꯌꯥꯏꯌꯦ ꯑꯃꯨꯛꯁꯨ ꯍꯥꯎꯇꯦ ꯍꯥꯏꯌꯦ ꯇꯤꯟꯁꯨ ꯆꯥꯏ ꯍꯥꯏꯔ ꯀꯩꯅꯣ ꯑꯗꯣ ꯁꯨꯏꯀꯥꯝꯅ ꯊꯨꯝꯍꯟꯕꯗꯩꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯄꯨꯈ꯭ꯔꯤ ꯖꯨꯝꯒꯤ ꯈꯤꯇꯪ ꯁꯤꯜꯂꯁꯨ ꯁꯤꯅꯗꯤ ꯐꯔꯦ ꯀꯩꯅꯣ ꯖꯥꯝꯃꯦ ꯕꯝ ꯂꯩꯔꯦ ꯍꯦꯛ ꯖꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑయ్ꯌꯥ ꯇꯥꯔꯦ ꯃꯥꯃꯁꯨ ꯅꯣꯡ ꯎꯕꯗꯩ ꯇꯥꯈꯤꯕ ꯁꯦ ꯄꯨꯟꯅ ꯁꯤ ꯍꯧꯖꯤꯛ ꯑꯝꯇ ꯍꯩꯗꯣꯛꯑ ꯌꯦꯡꯍꯟꯒꯦ ꯃꯌꯥꯝꯗ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯗꯅꯦ ꯍꯧꯖꯤꯛ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯗ ꯀꯦꯜꯂꯛꯄ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯃꯥꯗꯒ ꯂꯣꯏ ꯊꯥꯗꯅꯅꯦ ꯈꯪꯕ꯭ꯔꯥ ꯁꯤꯒꯨꯝꯕ ꯑꯃꯁꯨ ꯄꯨꯁꯟꯈ꯭ꯔꯦ ꯆꯥꯅꯤꯡꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯍꯦꯛꯆꯅ ꯈꯪꯗꯦ ꯍꯦꯛꯃꯤꯟꯅꯅ ꯈꯪꯗꯦ ꯆꯥꯁꯤꯀꯣ
ꯑꯩꯅꯗꯤ ꯊꯤꯟꯗ ꯆꯠꯄꯗꯣ ꯉꯝꯗꯦ ꯑꯗꯨꯏ ꯃꯊꯛꯇ ꯍꯦꯛꯄ ꯉꯝꯗꯦ ꯁꯤ ꯇꯥꯔꯛꯄꯩ ꯈꯨꯟꯂꯤꯅꯦꯕ ꯃꯌꯥꯝ ꯐꯖꯗ꯭ꯔ ꯌꯦꯡꯉꯨꯅꯦ ꯑꯁ ꯐꯖ ꯁꯨꯝꯕ ꯕꯥꯜꯇꯤꯡ ꯑꯃꯁꯨ ꯄꯨꯁꯟꯈ꯭ꯔꯕꯅꯤꯁꯦ ꯑꯁꯤꯒꯁꯨ ꯑꯃꯨꯟꯕ ꯃꯌꯥꯝ ꯂꯩꯔꯤꯕꯀꯣ ꯑꯩ ꯁꯪꯕꯅ ꯑꯩ ꯑꯃꯨꯛ ꯇꯥꯔꯝꯃꯤꯅꯦ ꯃꯌꯥꯝ ꯇꯥꯔꯝꯃꯤꯅꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯕꯨ ꯍꯩꯅꯧ ꯇꯥꯏ ꯀꯩꯅꯣꯝꯕ ꯑꯩꯈꯣꯏ ꯔꯥꯎꯟꯁꯤꯝ ꯍꯩꯅꯧ ꯄꯥꯝꯕꯤ ꯈꯛꯇꯅꯦ ꯑꯥꯗꯁꯨ ꯑꯥꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯂꯩ ꯑꯁꯤ ꯍꯩꯅꯧꯁꯤꯅꯕꯨ ꯀꯩꯗꯧꯅꯤ ꯎꯔꯕ ꯇꯥꯔꯒꯅꯦ ꯀꯩꯅꯣ ꯇꯧꯕ ꯏꯁꯤꯡꯗ ꯂꯨꯞꯇꯕꯤ ꯇꯥꯎꯟ ꯂꯩꯕꯤ ꯁꯤꯅꯕꯨ ꯀꯜꯂꯨ ꯊꯣ ꯅꯣꯡꯗꯤ ꯇꯥꯕ ꯍꯧꯒꯠꯂꯛꯑꯦ ꯁꯤ ꯑꯝꯇ ꯂꯩꯔꯦ ꯃꯥ ꯁꯤ ꯑꯅꯤ ꯂꯩꯔꯦ ꯂꯨ ꯍꯤꯞꯄꯝꯒꯅꯤꯅꯦ ꯃꯌꯥꯝꯗꯨ ꯎꯔꯕ ꯑꯁꯤ ꯑꯃꯨꯟꯕ ꯃꯌꯥꯝ ꯃꯊꯛꯇꯁꯨ ꯃꯌꯥꯝꯅꯤ ꯄꯥꯜꯂꯤꯕ ꯁꯤꯒꯁꯨ ꯑꯩ ꯀꯩꯅꯣ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯦꯕꯣ ꯆꯩ ꯄꯥꯏꯅ ꯍꯦꯛꯇꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯣ ꯁꯤꯗꯤ ꯍꯦꯛꯑꯔꯣꯏ ꯑꯁꯤ ꯅꯍꯥꯛ ꯂꯩ ꯑꯃꯨꯛ ꯀꯦꯜꯂꯛꯇꯣꯏꯅꯤꯁꯦ ꯁꯤꯁꯦ ꯇꯣꯏꯔꯣ ꯍꯌꯦꯡ ꯑꯣꯏ ꯆꯠꯂꯣꯗꯅ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣই ꯃꯥꯁꯦ ꯈꯨꯟꯕꯗ ꯅꯨꯡꯉꯥꯏꯖꯔꯤꯅꯤ ꯍꯔꯥꯎꯖꯔꯤꯅꯤꯁꯦ ꯌꯥꯝꯗ꯭ꯔꯥ ꯍꯩꯅꯧ ꯃꯌꯥꯝꯁꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯤꯕ ꯑꯃ ꯁꯨꯝ ꯁꯤ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯈꯛꯇ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯍꯩꯅꯧꯁꯦ ꯍꯦꯛꯄ ꯉꯝꯗꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯇꯥꯔꯒ ꯑꯩꯈꯣꯏ ꯆꯥꯖꯕꯗꯨꯅꯤꯀꯣ ꯑꯩ ꯑꯗꯨꯝ ꯕꯥꯔ ꯍꯥꯏꯔꯕꯅꯤꯀꯣ ꯍꯧꯖꯤꯛꯁꯨ ꯌꯥ ꯁꯣꯝꯗ ꯑꯃꯨꯛ ꯇꯥꯔꯦ ꯍꯩꯅꯧꯁꯦ ꯄꯪꯇꯥꯗ ꯇꯥꯏꯅꯦ ꯁꯤꯁꯨ ꯑꯃ ꯇꯥꯔꯦ ꯍꯧꯖꯤꯛꯇ ꯇꯥꯔꯛꯏꯅꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯥꯝꯃꯨ ꯑꯃꯨꯛ ꯈꯨꯟꯕ ꯍꯧꯈ꯭ꯔꯦ ꯁꯤ ꯑꯍꯨꯝꯁꯦ ꯑꯃꯨꯛ ꯐꯪꯉꯦ ꯍꯩꯅꯧ ꯀꯔꯕꯥꯔ ꯇꯧꯖꯥꯔꯦ ꯃꯌꯥꯝ ꯑꯩ ꯍꯩꯅꯧ ꯈꯨꯟꯕ ꯂꯦꯞꯇꯦ ꯄꯄꯥꯅ ꯄꯨꯈ꯭ꯔꯤꯗꯩ ꯈꯨꯜꯂꯛꯄ ꯈꯛꯇꯅꯤꯁꯦ ꯍꯧꯖꯤꯛ ꯀꯦꯜꯂꯛꯄ ꯈꯛꯇꯅꯤ ꯃꯌꯥꯝꯁꯤꯒ ꯇꯥꯔꯦ ꯍꯩꯅꯧ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨ ꯍꯩꯅꯧ ꯈꯛꯇꯅꯤꯁꯦ ꯇꯥꯔꯤꯁꯦ ꯁꯤꯒꯁꯨ ꯍꯩꯅꯧ ꯄꯥꯝꯕꯤ ꯂꯩꯌꯦꯕ ꯑꯗꯨꯅ ꯁꯤꯒ ꯀꯦꯜꯂꯤꯕ ꯑꯁꯤꯅ ꯁꯣꯝ ꯃꯥꯏꯀꯩꯁꯦ ꯄꯨꯈ꯭ꯔꯤꯔꯣꯝ ꯁꯥꯏꯠꯁꯦ ꯁꯤꯁꯨ ꯍꯩꯅꯧ ꯈꯛꯇꯅꯤ ꯃꯌꯥꯝꯁꯤꯒ ꯑꯃꯨꯛ ꯔꯥꯡꯅ ꯃꯌꯣꯝ ꯑꯃ ꯂꯩꯔꯝꯃꯤ ꯁꯤꯅ ꯑꯃꯨꯛ ꯀꯅꯥꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯄꯥ ꯀꯅꯥꯒꯤꯅꯣ ꯈꯪꯗꯦ ꯑꯁꯤ ꯑꯩꯈꯣꯏꯗ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯄꯥ ꯈꯨꯜꯂ ꯑꯩꯈꯣꯏ ꯄꯥꯏ ꯄꯤꯕꯤꯕ ꯃꯥꯅ ꯄꯤꯅꯤꯡꯕ ꯈꯪꯗꯦ ꯈꯨꯟꯕ ꯋꯥꯈ꯭ꯔ ꯄꯣꯠꯅꯤ ꯍꯩꯅꯧ ꯈꯨꯟꯕ ꯍꯧꯖꯤꯛ ꯈꯔ ꯍꯥꯡꯕꯒꯤ ꯅꯨꯡꯉꯥꯏꯕꯩ ꯋꯥꯅꯤ ꯑꯗꯣ ꯃꯥꯅ ꯑꯩꯈꯣꯏ ꯆꯥꯗꯦ ꯈꯨꯟꯗꯦ ꯍꯥꯏꯅ ꯉꯥꯡꯉꯦꯕ ꯁꯤꯒꯤ ꯂꯐꯣꯏꯁꯦ ꯌꯦꯡꯉꯨꯅꯦ ꯆꯥꯎꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯨꯝꯗꯩꯅꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯂꯐꯣꯏꯁꯦ ꯀꯩꯅꯣ ꯇꯧꯕꯗ ꯃꯀꯣꯛ ꯑꯅꯤꯒ ꯇꯦꯛꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯉꯥꯛꯁꯜꯂ ꯊꯝꯃꯤꯅꯤ ꯆꯥꯎꯃꯟꯒꯤꯅꯅꯦ ꯄꯨꯔꯥ ꯀꯩꯅꯣ ꯊꯣꯛꯑꯦꯕ ꯆꯪ ꯊꯣꯛꯑꯦꯕ ꯁꯤꯁꯦ ꯀꯩꯅꯣ ꯆꯜꯂꯤ ꯀꯨꯟꯅꯤꯊꯣꯏꯔ ꯀꯌꯥꯅꯣ ꯆꯜꯂꯤ ꯇꯠꯊꯣꯛꯈ꯭ꯔꯒ ꯇꯠꯆꯔꯁꯅꯨ ꯁꯤ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯗꯦꯠ 14ꯗ ꯁꯤꯜꯆꯔ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯍꯦꯛꯑꯝꯃꯤꯅꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗꯤ ꯁꯪꯍꯧꯔꯤꯅꯦ ꯍꯧꯖꯤꯛꯇꯤ ꯃꯨꯟꯅ ꯂꯐꯥꯡꯁꯦ 11 ꯈꯛꯇꯪ ꯆꯜꯂꯦꯕ ꯑꯗꯣ ꯂꯐꯥꯡꯁꯦ ꯂꯤꯛꯆꯔꯒꯁꯨꯅꯦ ꯂꯐꯣꯏ ꯈꯨꯠꯆꯥꯎ ꯑꯃ ꯑꯗꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯋꯤꯗ ꯁꯨꯝ ꯑꯩꯈꯣই ꯑꯃꯗ ꯄꯤꯅ ꯁꯤꯅ ꯂꯥꯏ ꯈꯨꯔꯨꯝꯕꯩ ꯑꯩꯁꯨ ꯆꯥꯅꯤꯡꯗꯦ ꯈꯪꯕ ꯌꯨꯝꯗ ꯂꯩꯔꯒ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯅꯣ ꯈꯪꯗꯦ ꯆꯥꯅꯤꯡꯕ ꯐꯥꯎꯗ ꯂꯐꯣꯏꯁꯦ ꯈꯨꯠꯆꯥꯎ ꯑꯃ ꯀꯥꯞ 2 ꯐꯥꯏ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯅ ꯂꯐꯣꯏꯁꯦ ꯐꯖꯃꯟꯅ ꯌꯦꯡꯍꯜꯂꯤꯅꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯒꯦ ꯍꯥꯏꯗꯤꯀꯣ ꯃꯌꯥꯝ ꯖꯨꯝꯒꯤ ꯑꯃ ꯁꯨꯝ ꯇꯧꯕꯁꯦ ꯍꯥꯏꯕ ꯑꯗꯣ ꯖꯨꯝꯗ ꯆꯀꯠ ꯇꯧꯕꯒꯤ ꯑꯗꯨꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯇꯥꯏꯞꯀꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯁꯦꯝꯅꯤꯡꯗꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯁꯦꯝꯗꯕꯅꯤꯅ ꯂꯐꯣꯏ ꯌꯥꯝ ꯐꯖꯃꯟꯅ ꯁꯦꯝꯃꯅꯤ ꯃꯃꯥ ꯆꯤꯟꯇꯥꯃꯅꯤ ꯆꯤꯟꯇꯥ ꯇꯧꯔꯤ ꯍꯨꯏ ꯀꯔꯤ ꯆꯤꯟꯇꯥ ꯇꯧꯔꯤꯅꯣꯅꯦ ꯅꯪꯗꯤ ꯍꯩꯅꯧꯁꯨ ꯆꯥꯗꯕꯒꯤꯅꯤ ꯅꯪ ꯉꯥ ꯊꯣꯡꯉꯅꯤꯗꯅ ꯄꯨꯠꯇꯨꯅꯨ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ ꯑꯉꯥꯡꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯆꯤꯟꯇꯥ ꯇꯧꯔꯦ ꯃꯌꯥꯝ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯤꯟ ꯆꯥꯕꯁꯨ ꯑꯃꯅꯤ ꯌꯥꯎꯏ ꯑꯩ ꯏꯁꯥꯅ ꯇꯧꯔ ꯆꯥꯅꯤꯡꯗꯦ ꯁꯨꯝ ꯀꯃꯥꯏꯅ ꯈꯣꯜꯂꯤꯅꯤ ꯃꯌꯥꯝꯁꯨ ꯆꯥ ꯉꯝꯗꯦ ꯈꯥꯂꯤ ꯀꯩꯅꯣ ꯈꯛꯇꯪꯗꯅꯦ ꯆꯥꯗꯣꯏꯁꯦ ꯄꯇꯥꯡ ꯈꯛꯇꯪꯗꯅꯤ ꯄꯇꯥꯡꯒ ꯆꯥꯔ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯕ ꯉꯝꯕ ꯃꯤ ꯅꯠꯇꯦ ꯃꯤꯗꯤ ꯍꯩꯅꯧ 10 ꯀꯨꯟ ꯆꯥꯔꯕ ꯑꯣꯛꯇꯕꯗꯣ ꯑꯗꯨ ꯐꯖꯔꯦ ꯀꯣ ꯏꯁꯥꯅ ꯇꯧꯔꯒ ꯍꯥꯎꯇꯦ ꯃꯤꯒ ꯁꯨꯃꯥꯏꯅ ꯆꯥꯃꯤꯟꯅꯕ ꯑꯗꯒꯤ ꯑꯃꯨꯟꯕ ꯍꯩꯅꯧꯗꯁꯨꯅꯦꯀꯣ ꯊꯨꯝ ꯃꯣꯔꯣꯛ ꯆꯤꯅꯤ ꯈꯤꯇꯪꯒ ꯍꯥꯞꯄꯒꯅꯦ ꯑꯣꯠꯈꯥꯏꯔꯒ ꯆꯥꯕ ꯍꯥꯎꯕꯅꯦ ꯃꯥ ꯊꯨꯝꯕꯅ ꯇꯁꯦꯡꯅꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯃꯀꯨ ꯆꯥꯎꯔ ꯆꯥꯕ ꯍꯩꯅꯗꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯩꯈꯣꯏ ꯃꯥꯗꯩ ꯉꯥꯡꯉꯤ ꯑꯩꯗꯤ ꯃꯀꯨ ꯐꯥꯎꯕ ꯗꯥꯏꯔꯦꯛ ꯄꯇꯥ ꯀꯛꯄꯗꯣ ꯑꯗꯨꯅ ꯍꯥꯎꯋꯦꯕ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯕ ꯃꯥ ꯇꯧꯔꯒ ꯊꯨꯝꯃꯤꯋꯥ
ก็ปากก็ทำดูดิให้น้องเวียก็เลยจะขายน้ำแม่น่ะแมวก็มีจุ้งยังน้องนี่นะแมวมีด้วยช่วยเดี๋ยวเราใส่ติ้นเจ้าจะจุ่มเจ้าอย่างเจ้าตัวประเด็นเนี่ยแบบเอาอีแมวมีด้วยช่วยเดี๋ยวเราใส่แก like share subscribe ต่อเสริมแมวบายบาย